ngasi khoi Naharolgi Khonjel gi thoram sida ozabu taram nok chiri oza Kurumjari oza ekhoina adum mayamna di haina ba tana ba hirama ma khangne haina khanje oza ngasi ekhoina juvenile justice ki matang da Nahasingna Khangpham Thokpasing haina thamjab hiram se oza aduda yamna maru oiba makha yauri boza juvenile hairi base oza tadi dumak taba adumak pu juvenile hairi base karino karamba mioi kanglupu konsili ga haibse thoina manung hanjana khangba tabiri badi yamna moidra haibagi wakhal amasu leije oza aduna hawdok pibo ina juvenile hairaga karamba mioi kanglupu khangnabagi haibstegi thambi hoi juvenile haibaga child haibaga si adum manaba tamni adubu juvenile haibasina criminal law ga naksinarako matamdadi juvenile haina siznai angang haibasi kanano hairagadi chahi 19 sudriba mi punamak se khoina angang haina khangnai aduna angangi damakta category ama oina lawba maramna angangi oiba tonganba law lei tonganba court lei court haibasi moigi da board haina sizinare angang haibasi ahanga khenana karigi damakta anganga ahanga khenana yengadoribano angang haibasi imung khudingmaki khwaidigi maroiba lanni na angang je kamaina tauge haragadi physically biologically aduga psychologically emotionally moise ahanda matam leba khibikta matam kharadi moise tangaga hingba machangi maramdi physically moi weak oi biologically psychologically moi decision loba ngamjadaba adu hayeng sauraba matamdadi angangsina amuk ahan oiraba matamda moisina amuk asset oiraga lakadorine hoza juvenile haibase khoi angang hairaga su lo do munakshinakpagi matang duni ozana hojik thambi khibase oza adu do zai khoina juvenile gi matang se lakchaba kanda angang ne na su loba do angang oina su loba ya de gana sum akhang haisingna thambi ba chahi tangkak amasu itatatana thengna je haijai boza chahi 13 tagina 19 phau ki chahi kanglup sida leiba miyoi sing haijaba tare oza makhoi sibo khoina juvenile gi oina special category da chinghanduri base oza masi kari gi no haib dong tang thambi chahi 13 tagina 19 faubada leiba angangsi yamna maruiba stage ama oi masida transition ama lai teenager hana haidi hai adubu sida logi oina yang matamda sahi 13 tagina 19 bhauda leiba matamda mangonda biological changes mayam lai psychological changes mayam lai na sigi chahi tangkak marak sidaida achauba ahongba mayam ama thoglai sigi matangji yamna section na punsida khwaidagi section na khoigi chatkadaba section na yengbigadaba matangji sigi chahi matangjini koina hojik yengkanda sahi 13 tagina 19 je mahiroigi oine yeng matamda su class 11 12 crossroad ta leiba matam amani angang oirambadagi ahan oirakpagi phase amada changjallakpa tangkak amane mase angang oina leirambadudagi ahan ama oina chai 35 suragadi ezo majority leire mase ahan ama oina oire vote hadaba yare aduna transition matam haitare aduna maroiba matam ne haijari je aduduna osana so hosi habi bido za wakhal da bu oire so haksangi phibam da bu oire so ahong kayana lakko matam ama khak oibani na mangonda tongan ba miyeng ama khak thamba duni oza mase khoi gi logi da gi so oina moise tongan ai khoina maramasing asina tongan yengi habi duni osana thambiri se adudo za sumaina chahi 13 tagina 19 phau ki khoina atongana thambasiga iroina noza masida khoigi juvenile justice act na tongan ma khoigi oiba major provision sing di kari kari gadi thambi bagi oza sidai da juvenile justice act sidai da juvenile justice care and protection of children act 2015 na hai sidai da mapungoina juvenile justice board hana lingaga maru oiba objective ti kari no har kanda angang amase ahal amadona mana aranba thabak tawruraba taragasu ma adumaina trial tawroidabani chairak su piroidabani adagi adui mathakta angang haibase tonganba makhal amasu lai masana aranba thabak amata tawdana phibamna mafamna matamna maase akhoigi khudong thiba phibamda taraba matam adugumba phibamda leiba angang su lai natragan angang huntom thamamba drug charuba imung manungi mama mapa leitaba family yumdagi chen thorakpa angang sumba mayam aduna tongana ama thamgraga juvenile haibadi ngasai harkiba dumaina akoigi aranba thabak tawba crime natraga offense kumba ama tawrakpa matamda even crime bawba haiba yadabani moise de even angangi juvenile gi harak matamda di tam bawda khenare haibadi mi phabada areas haibaje moidadi areas hairoidabani apparent tawba haigadabani haidana even yamna sop oiba tam bawba moigi juvenile justice ki system sidadi dumaina seasoner adult ki law da sinariba criminal law gi tam mayam jingje koina sinate tongan ba magi angang gi tam khara aduna adu bawba seasoner
asida mapung oina juvenile justice board haibasini akoina district khudingi loinamak akoigi manipur gi oina su loina lai sida mapung ode di tratre traina train ban bogda akoina maru ode isi karigino haragan staida sei train pan sudri bogi marakta leiba angang jingsina aran ba thabak miyoi ba hajing asai hedo section hogda ba natragana khujin kunan thok mamanaba tinaruba sumba factor mayam jingsda ki kaigumba aran ba thaba ama tawrakpu matamda makhoibu trial tawba matamda ahangi court ta tawroi angangi court tawgani hai sidai mapung ode is di karino hai kanda moigi chahi lepasine chahi je karmaina count tawdagi chahi train ban sugragadi maje ahan oigi doine aduga chahi train ban sudradi angang amu oidoine ba aduna chahi lepasidi juvenile justice act sidaida piri basidi kaino har kanda akoigi angangi school da piba school certificate matriculation certificate natragana akoigi panchayat na municipality na birth certificate ta piri ba chahi do adudaida lepani adu ani ji phangaktraba matamdadi aroibadadi ossification test adugi pambai sinarga lepayani aduna chahi lepak pasi yamna maru oi chahi lepai se kaino kan chahi 30 tagina 53 bong manung da leibra natraga 53 hen garbara haiji aduna huji hairiba angang jing sidaida chahi 30 tagina 39 bong da leiba angang jing sina aran ba thabak offense am commit tawre hana lawraji ado offense commit taw kan offense makhal ani ni haidi pt offense haiba ma yamna chamba punishment chawdaba ma adagi serious offense haiba ma heinous offense haiba ma ado heinous offense haiji chairak se sahi tare tagi khela adoi tadi adugumba makhal gi angang jing do maduna karigumba offense am commit tawreba se sexual offense hairone drug related offense sidaida drug sidaida khare hena serious oiba offense yaure na khalaje sigi offense se angang jing sina commit tawrak targadi aduga sahi ji 30 tagina 35 bogi manungda leirak targadi moigi trial tawba aduga moi bichar chathaba while chathaba je ngasagi sahi 33 ki makha da leiba angang singna commit tawbo oiragasu ani ji khenaba ma thora ane aduna sigi chahi matang sidai moigi di top topa court ama ezip moiji adult ama tawna lawraga bichar chatharakane aduna sigi bichar ji chatharakpa matamdadi kari tawrakadagi hakanda ngasagi duna angang amoina bichar tawbani angang amoina chathaba while da khwaidagi yamba chairak piba yadoise chahi ohum aduju akogi child care institution da jail da thambana taba aduda thamdoine chahi ohum gatane ba ma da maximum leidoise aduga sigi adult oina lawra agadi maje ahan amadawna maje trial tawra ane sidane ba yamna akogi section hogadaba port amalai se adult amoina trial tawra agadi tawbadabu adult amoina trial tawra agasu maje de exception ama leire isna kaino hakanda mangon death penalty di piroi aduga punchi chupa akogi phadok taba aduguma makhal gi punishment di haiba chai 35 suragasu adu di piroi ji je ekta piba port amane sidai yamna nungai ba port amadi kaino hakanda da chai 33 tagina 35 bogda leiriba angang jingsina tamthiba makhalgi offense ama commit tawrure adui tawragadi loinamak heta case khuding makta angang jingje ojiki children court na ama lingkhat kaneba children court se akogi district court sings deida children court oina lawraga haidi sessions court sideida adumaina makha chatha trial je tawdoina sidai da hojik hairiba angang makhal jina adumba offense ama aran ba thaba ama tawrak matam sideida preliminary assessment na ama khak tawgane preliminary assessment ai si khwaidagi maru oiba port amane sigi assessment sidaida o ma se adult oina lawba yare adoi tadi ma children court ta trial tahun graji hanang sagi board tuna refer tawra gadi ma je ahanna moina trial tawgidoine aduga ma je sahi 35 tagina 35 bogi manungda leire adoi tarju ma je preliminary assessment taw matam sidaida ma sidi adum angang oina leiri mana suguma makhal gi offense commit tawbanga moina adugi findings do phanga agadi adoi targadi amuk JJB duna amuk trial amuk tawdoine ana ani gi khenaba se dum leiba adu preliminary assessment sidaida no mari khak moina yengane mapungani yengdoise angang sigi mental capacity je adagi physical capacity yengani aduga aran ma thabak si tawrakanda kari fall lakadagi consequence ma khangbra khangdabra si check tawgani aduga adui mathak tudaida kari phibam dagi mana adugi mangonda offense ma commit tawre haina mangonda charge tawriba adu karamba phibam da thokibano haibase ma kupna yenga kaneba aduna mental capacity ji yeng matamda ma je social decision ma lawba ngambra psychological assessment tawgani aduga hojiki haiba offense adumba aran ba thabak tawrak matamda ma je drug kumba chaba substance abuse tawba adugumba angang jingla ade aduna tragana ngasai gi life skill je hai haudraba angang deficit leiraba angang adumba adagi amung imung manungna ma se taseng na phajana care lawbidraba makhalla
adagi angang oiring adagi mental health issue leibra kaina haiba sigi factor mayam jing se mental capacity si yengak matamda angang se yengak kaneba icham cham ne te yengdong nati ko si expert na tawgadam ne adu physical activities nga sagi magi walking running aduga my throwing id physically ma si tawai ngamadra hojiki offense to mana commit tawu matamda force kar di changedana adugi force to ma sizna bangam physical capacity leirabra haiba sisu adum yengne aina aran ba thabak si tawrkan staida ngasai even society da igi imung da kariani yengakani aingon da kariani yengakani aingon da chairak pirakadra kaina haiba aina tawruriba thabak tu gi consequence to ma khangba ngambra han mayam ga samin rubudagi manak tu da lepuba taseng namakti yawrubadi nataba natraga adugumba phibam jingdo adu loina yengakanda magi preliminary assessment je si tawganeba aduna si khwaidagi maruiba preliminary assessment ai yamna stage yam maruiba stage amane sidagi neba loina somda eda loina tawrani natragana angang oina asidi angang oina lehoradoini haise sidaisda ne aduna sidaida mapung oina khoina yengsanba yaba pon ani khaklai social investigation report hana ama khaklai ganeba khoina angang khudingmak JJB gida leiba pharakpa angang khudingmak social investigation report haibadi masai probation of angang na aranba torokpa haibase condition kharana tawbo orangoneba pokpadagi mi amata aranba thabak tawragena polokpa kana su yawba nate aduna magi sel thungbi phibam samaj da society da magi leiriba phibam koiba social investigation report to adugi port mayam sing do adu yenganeba adagi amu aduga chamana na police na report amasu tawgani social background report ana angang singi background ana si mayam sing je punna yengaga ngasa haiba condition mari du yenga kanda preliminary assessment je lawganeba preliminary assessment si daida okay yare na hairaba adu itardi angi port sida dum changrane Zana sa hojik thambiba kanda ikoina preliminary assessment se tawraba tungdane bo za makhoi se ahan angang ani gi marakta leiri se karamba da chattuino haina decision lawduju za sigi oina chatharak poi matungino za ikoina khangjaning isno za khoi gi Juvenile Justice Act se 2015 da amend tawki haina ta zeyo za masida kari ahong bugadi lakhiba yo za hariba singse da sigi angang gi pose India gi oina yeng matam da su India pumbagi oina law oina di lairambadi natte apunbagi lairamde ko tongan state ki law lerame adubu sila verse gi case na journalist amakhakna jail da laiba angang singi report amakak mana khoma aga report se paw se ina bu khona rakpam tam jagidi adumba angang sing se trial tawdana angang se laiba thengna badagi case amakak supreme court ta yawrak padagi di supreme court na kari har ke da akoi gi law ma semo country si goina apun ba law am semo na 1986 ta law se sem doine adugi law do mu honga isi kenwa kan 2002 da mu India si Child Rights Convention na UN gi khwaidagi maruiba angang gi hakkan baidamakta khoi Bible ne na haibasi si party oire adan si party oirabani na mana ada yauri ba pot mayam jingsi India da su implement tawba darkar oirapadagi mana sidi hanagi duga kitang sana daba se angang gi definition da hairo chai train pan harambadu akoi 1986 adi nupa ga nupi ga ani gi khenaba thambagumba adu mayam sing to manana bagi damakta 2000 da same interesting wording Gaitri wang du da 2015 da kari gi mu hongai no high guns da laibak sin thungna thamoi state da yamna sokhiba case sama 2012 ki Delhi gang rape case na madudai da Jyoti Singh se akoi gi running bus amada gang rape tawpani adugi sigi case sigi matung sidagi da moi taruk chena wasdai amadi angang oilerame ahan gi trial tawre maduda involve tawragasu hojik lairiba matam dugi 2000 gi act to daida laibadi ngasai sida ju chai adudadi chahi 19 pulap heta akoi gi blanket protection ama pi bane hojik isna ngasai isna 16 to 18 days daida bracket ama thammaga kaino ma thamidana lock ama tawra thamidana kaino maka ado sidadi thamma tams daida hoji haiba angang si mana yamna heinous oiba crime taw targasu matam dugi lairiba law duna ma se chahi ahum dagi hena mangonda punishment pi ba yatre aduna sigi chahi ahum dagi hena punishment pira roidabani hairak matam staida hojiki akoi Jyoti Singh gi family adagi lairiba society gi mi mayam sina adam thiba akoi gi offense ama commit tawba yawraga sumaina sahi ahum gak thatu oga tawtargadi angang sing sidaida aranba message ama pigaraga akoi gi offense commit tawraknabagi masa ama oiroidra adoi targadi masi change tawba darkar oibra hana yengakpadagidi adugi matungdagidi hujik haiba nasagi akoina nainagiba preliminary assessment ka hariba sigi mayam singi achauba ohongbaje 2015 dadi adugi ekse adudani Juvenile Justice Care and Protection of Children Act 2015 nana adumaina thogla ise
ओजा तसेंगनमकी ngasai ओजान हाइबिरिबसिंगसे अखोइदा मिटमाइ ओइजबा ngakta ओइरिबनि ओजा अदुबो हौजिकि matangse लाकपदा 2015 दा एमएन तवे हाइबदि खंगागसु अमु कमाइना खोइगे कंट्री को इन अपुनबो इन सागतलकी 1986 तगा हाइबसदि ओजा ताबिरिबसिंगदा खंगदबसु यारंगनि हाइना खंगजे ओजा अदुना अखोइगी सिगी हाइरिबा जेजेएक्स सागलकपगी वारी वाखोंगम ओजाना थंबिबगी नुंगाइबदुमक्सु ओजा अखोइदा फौजै हाइजबा तारे ओजा अदुना ओजा अखोइना नहागी बु ओइरो जुवेनाइल की मतंग बोइरो सुगुम्बा अमा केस अमा अदे मखोइना क्राइम अमा और ऑफेंसेस अमा कमिट तोबो मतमदा जा मयामना नुम हाइनबा लै अंगांग सिदि निंगथादा खंगी युमदगी सेमतोरक्तबगिनी मयुमना सोहनबनी गा हाइबो जा अदुना अखोइना सुगुम्बा सिगी मतंग से लाकपा कांदा ममा मपा ओइरिबसिंग अमदि स्कूल ओजासिंग हाइजबा तारो जा अकोइबसिंगना मखोइबो अचुम्बा लंबिदा चटननबा करी थौदांग लौबिफम थोकपगे हाइबदुसु थंबि ममा मपा सिना अंगांग अमा उबो मतमदा मागी आसा मयाम अमगा लोइनना उरमगनेब अदुगा इमुंग मनुंग हाइसि कनाना मखा समदा होगदोइनो हाइ कांसिदैदा अंगांसिना मखा अदुम समदरगा दुम लैदोइने ख्वाइदगी मरु ओइबा ममा मपागी मथौदी अंगांग येंगसनबसिने अदुबु ngasi लाइबा अखोइगी ट्रेन सिदा कैदोगे हाइ कांसिदैदा अंगांग हाइबसे ओजाना नत्रगना अखोइगी प्राइवेट कोचिंग इंस्टीट्यूशन जिंगना अदुमाइना अंगांगसि येंगसन करदौनी हाइना खनबगी ट्रेन अमखक लाएब सिदि कितंग लानबा पोट अमा ओइगनेब मरमदी प्राइवेटाइजेशन लाखरब मतुंगदि प्राइवेटाइजेशन दा लाइजे अफबा याम यावगनी को फजना तौबसु यावगनी प्रॉफिट मोटिव हाइबा मा यावे प्राइवेटाइजेशन दा अदुना हुजिक लाइबा स्कूल जिंग से लोइना यंग मतम सिदैदा स्कूल जिंग सिदैदा अंगांग अमा सोइगि मतमदा स्कूल न होय स्कूल की मिंगसत नत्रगे स्कूल की दायिता खरा लौगने अदु स्कूल दा मांगजब केम लेते अल्टीमेटली मांगजदोइदि केनो हाइकांदा अंगांग मसागा मागी ममा मपा मांगदोइना अइना लौगदब रिस्पांसिबिलिटी दो आई प्राइवेट कोचिंग अमदा अंगांग सही अखोय क्लास 5 6 दगी आईदी कोचिंग सेंटर अमदा थाग्रमने कोचिंग सेंटर दा तौबिरिबा मीदो माजु मागी नुंसीबा अंगांगबु तसेंगना नुंसीबा अंगांगबु फजना येंगनिंगबसु यावगने अदु नतबिदा खा तौरा लोइरे प्रॉफिट की खरा आई पैसा तौरा लोइरे न हाइबगी लाकनेबा कोचिंग दुदगी अंगांग दो अखोइगी कैगुम्बा सोइरगा थोखि मतमदा कोचिंग सेंटर दा कै मांगहौदेबा मांगिदि कनानो ममा मपा दुगा अंगांग दुगने अदुना ममा मपा हाइबसिना मतम लेबा किबिकता अंगांग हाइबसे चेक्सना कोनजलगा थम्मगदी अंगांगसे सोइ बगी चांसे से याम नेमगने अदुना खोइगे हाइनबा लेदना ममाना मनम नमगा थागिबा अंगांग हलकपदा मनम नंबा अंगांगना कदबो कमाइ सोइगदोइनो हाइदि चटखिबसु खंगौई हलकपसु खंगी करी तौरियसे अंगांगसे फजना चेक्सना येंगेबा अदुबु ngasi hongaइबा मणिपुर होय मॉडर्नाइजेशन की अनौबो hongaइबा ट्रेन सिदैदा अखोइगी फैमिली की स्ट्रक्चर होंगे थबक तौबा ममा मपा अनिमक थबक तौबा फैमिली मयाम अमा लै अदुगुम मयामदे येंगसनबा ngamdabagi पोट मयाम अमदि अदुगुम मयाम अमदि थोइ थोक तारगसु ममा मपाना मसा येंगसनबा हाइबसिना ख्वाइदबि ngसाइगी सोशल बैकग्राउंड रिपोर्ट अदुगा अखोइगी सोशल इन्वेस्टिगेशन रिपोर्ट काइना हाइबदा येंगा इदो अंगांगसे कमाइ येंगाकेदा युमदगी ममा मपादगी अदिगी मागी कोइबदगी सि लोइना येंगा इनिना सिसिमा येंगबम चंगी एजुकेशनल इंस्टीट्यूशन सिंगसदसु अखोइगी रेस्पोंसिबिलिटी अमा लैरा इसी करिनो हाइरागदी अंगांगा ममा मपागा अनिगी पुल्लगा लैबा मतमदगिदी अंगांगसिंगसि एजुकेशनल इंस्टीट्यूशन दा लैबा आइदर कोचिंग सेंटर दा नत्रगना अखोइगी स्कूल दा लैबना हेलएब अदुना अदुगी पोसिदैदा एजुकेशनल इंस्टीट्यूशन ओजाजिंग सिदैदा अखोइगी हुजिक लैबा अंगांगा मरी लैनबा राइट मयामजिंग अदुगा अंगांग कमाइना सेंबिगदगे हाइजे होय हुजिकबुदी लोइनबा टीचर्स ट्रेनिंग यावद्रगदी ओजा ओइबा यादेना अदुबुदी लैरगसु मरक मरकता ओरिएंटेशन जे सिसिमा अदुम तौबा मा चंगी अदुगा ख्वाइदगी मरु ओइबदा एम्प्लॉयर्सिंग चाइल्ड लेबर एक्ट की मखाददी अंगांगसे अमुक सही 13 सुरगदी अखोइगी हक्चांगदा यामना हजार्डस ओइदबा मफमददी थबक सुबा यारे अदुगा सही 13 दगिना सही 19 बोगी मनुंगदा लैबसी एडोलेंसेस हाना कौरबनिना सिगी मथोट कारपो मतमगी मीसिंगजे सिजे थबक सुबा याय अदुना थबक सुबम जे इसम समना हाइकांदा इमुंग मनुंगी अवा अनागी लैता लाइरगी फिबम ना यारक्तबा नत्रगना साइगी सिनभम अमदा जे गाड़ी सेंबा तमगे हाइराजिने होटल दा यावरेना खलजे सिनभम अमो ओइना तंबा मफम मयाम अमजु लैबा सिगी मफम सिंगदसु अंगांगदी सही 13 दगिन 35 बोगदी सुबा यारे साइगी 16 to 18 नो सिगी मफम जिदासु लैब अना सिगी मफम जिदा लैबा मीसिंग एम्प्लॉयर्सिंग अदुगा ट्रेनर्सिंग सिनासु मागा लोइनरिबा अंगांगसिंगसे
soigidana ba ngamdana ba yengsan biba haibase city society na su state na su aduga family na su imung manung na su mama mapa na su adumaina lawminaragadi sigi marak sida angang khudong thiba thokpase adugi chang handagane na adumain di khalle oza nang sai horakpada so haibi gibaduni oza angang haise khoi pumnamaki khunai sigi lanni haibam so horgalakpada panbi ki oza adumakne landuma semada khoi pumnamaki thodang lawminasi oza mama mapa leiriba pumnamak sina thodang lawhaning bu wafam duni oza na thambiri se ado oza khoi gi ngasai 1986 da sem grabado mu emen tawrei sina di oza nahasing juvenile sing sigi wakhalon da ahongba kaya ma lakpasna maram oiraga chana daba moina tawthorakpaduga khoi gi leiriba duga chana daba na maram oiraga ahongba lakpa oiramgani haina su khanjei oza aduna oza hauzik phawbugi mityengda juvenile sing sina yamna tawganba offenses sing si oza karamba gadi oibagi oza ado sidai sida akoina kauthokpa yadaba si information technology revolution je si yamna achauba pot amane akoina kupna yengsan gadaba angang thembada phone thembagi matam adubu phone sidaida themba matam dudaida akoina sinariba internet sidaida website se akoi loina ba akoi loi free access ne free access ne sidaida akoi gi ating ba kai ka kam leite aduna sigi laiba anoba information technology gi revolution sidaida udaba pot mayam ama khangdaba pot mayam ama angang mayam singsan loi khangba uba ngama e atopa country sing dadi khoi chapchana di haibadi kaino tawde chahi angang age group kharana sigi website si changba yade si tawba yade khote si mayam sing se loe ado akoi gi manipur da su hojik angang da si piram magana si kari tholaka dage haibse ayamba mama mapa singna ai wakhanda aware oira moina khalle sigi digital awareness si su yamna maru oiba matam amane mama mapa singna khanga da bje digital awareness digital world si da mi se kam thina khonghan bangamge mi gi mind je kamain change ton bangamge je chiki digital world si yamna mar understand tawba ma khange aduga si yaudana koi hingba zu ngamoi aduga sidagi phattaba pot mayam ma su layab manipur gi oine yeng matam da khoina thengna bada drug ki pot sima khoina dum thengnai ko drug abuse substance abuse tawba angang sing se adum thengnai substance abuse na maru oiraga maram oiraga ngasai gi huran chinthi gumba tawrapa adagi amu akhoi gi drug puthok pusin tawbada yawba khwaidagi mapungena train pandagina adagi amu film gi kari gi tawrapa ajiki violent oiba film mayam even manipuri film du yorpa kolakpa sidagi dugi mayam dagi phuna chaina ba khana bagi adugumba yam hena kano natraga ju ko adugumba case aduga akhoi gi angang singda yamna thengnaba pot ama hairagadi akhoi gi envelopment pokso ana haiba malai pokso haisi akhoi gi sexual offensing je haji pokso haisi taseng na tawrage na taba sidai da khitang nungai taba jaga ama lai si kaino har kan sidai da sahi tra tuk tagin train pan bogi manung da leinaba angang singsina moi masa khangna jaba adu khangna raba matam du dai da ngasai gi hojiki matam sidi adu magi ahong ma mayam leibanina adugi ahong ma mayam dugi ahong bu la akan sidai da chien ba chung ba tawraba sugumba matam sidai da khudung thiba he nang ba je nupa masa kaina yam nangal le dosa ji taraga magi yam maru oiba career angang gi ngasai haido chai tra tuk tagina train pan bo je mana kana gumba child care institution amada leiba matam da magi lairik tambagi magi kairak mathang jara karaka do madi ada pallaga thamgrane siga same thing adumai tawdana akhoi hojik sahi angang jing sida party tawba hojiki anoba khonga iba punsi maong sida class 11 12 tongpa angang jing je birthday party ne adune yam tawna bane adu sigi tawna marak sida drug auction la pay drug se marang kaina khongna phang matamina sida aduita di substance abuse tawra kanda khoigi kari haitare aranba thabak maya ma thorak pasu yae thorak pa yabagi environment ama akoina create tawra eba ana sugumba create tawrapa environment se moi masana yam hena tawning na tawba angang di ai wakandadi yaram ne na ai wakandadi khandeba sumna tangi masai fibam na mafam na matam na adumaina on gi bo oranganeba aduna khwaidigi maru oina hujik haina bada elopment pokso haije aduga america gumada leiba masai gi romeo juliet clause kaina moi bu protect tawbina ba ka haibado khoi gi india dadi adumaki di leitri bo hujik phogi oina aduna angang masana ju mama mapana su haiba machangi adagi adui mathak tu daida angang masana sigi chahi gi stage se maru oi sumba lei haise khangba adugi mathak tu daida amuksu oza sing na marak ta oza ga yam nakna banina oza sing ji kitang aware oi basu adum kana brana khalleba
ꯌꯥꯝꯅ ꯃꯆꯨꯝꯕꯅꯤ ꯑꯣꯖꯥ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯑꯣꯖꯥ ꯑꯍꯣꯡꯕ ꯂꯥꯛꯏꯕꯅꯤꯅ ꯉꯁꯥꯏ ꯍꯥꯏꯕꯤꯕꯗꯣ ꯑꯣꯖꯥ 1986ꯇ 17-18 ꯁꯨꯕ ꯅꯍꯥ ꯑꯃꯒ ꯍꯧꯖꯤꯛꯀꯤ ꯅꯍꯥ ꯑꯃꯒ ꯌꯦꯡꯅꯕꯗꯣ ꯑꯣꯖꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯑꯣꯟꯕ ꯑꯣꯏꯗꯣꯔꯤꯕꯅꯤ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯊꯦꯡꯅꯔꯤꯕꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯑꯃ ꯁꯦꯝꯕꯗ ꯊꯧꯗꯥꯡꯁꯦ ꯌꯥꯝ ꯆꯥꯎꯅ ꯂꯧꯔꯛꯏꯕꯅꯤꯅ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯕꯗꯨꯅꯤ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤ ꯀꯜꯆꯔꯒ ꯅꯤꯡꯁꯤꯡꯕꯤꯔꯝꯕ ꯑꯗꯨꯃꯛꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯗꯣ ꯍꯥꯏꯔꯤꯕ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ ꯍꯤꯔꯝꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯅꯍꯥꯁꯤꯡꯗ ꯑꯣꯖꯥꯅ ꯊꯝꯕꯤꯅꯤꯡꯕ ꯄꯥꯎꯖꯦꯜ ꯑꯃꯇꯪ ꯊꯝꯕꯤꯌꯨ ꯑꯣꯖꯥ ꯅꯍꯥꯁꯤꯡꯗ ꯑꯩꯈꯣꯏꯅ ꯊꯝꯕ ꯌꯥꯕ ꯄꯥꯎꯖꯦꯜꯁꯦ ꯄꯨꯟꯁꯤ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯉꯥꯛꯇꯅꯤ ꯄꯨꯟꯁꯤꯃꯨꯛ ꯃꯔꯨ ꯑꯣꯏꯕ ꯂꯩꯇꯦꯕ ꯑꯗꯨꯅ ꯄꯨꯟꯁꯤꯁꯤ ꯁꯦꯝꯒꯠꯂꯛꯄꯒꯤ ꯑꯉꯥꯡ ꯀꯌꯥ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗ ꯏꯄꯥꯟ ꯊꯥꯕ ꯅꯨꯃꯤꯠꯁꯤꯗꯩꯗ ꯑꯉꯥꯡꯁꯤ ꯌꯥꯡꯀꯣꯛꯇ ꯊꯝꯃꯒ ꯑꯉꯥꯡ ꯂꯧꯒꯦꯔꯥ ꯌꯥꯡꯀꯣꯛ ꯂꯧꯒꯦꯔꯥ ꯁꯅꯥ ꯂꯧꯒꯦꯔꯥ ꯌꯥꯡꯀꯣꯛ ꯂꯧꯒꯦꯔꯥ ꯂꯨꯄꯥ ꯂꯧꯒꯦꯔꯥ ꯌꯥꯡꯀꯣꯛ ꯂꯧꯒꯦꯔꯥ ꯃꯃꯥꯁꯤꯗ ꯍꯪꯉꯤꯁꯦ ꯁꯤꯒꯤ ꯃꯤꯅꯤꯡꯁꯦ ꯀꯔꯤꯅꯣꯁꯦ ꯂꯣꯏꯅꯃꯛ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯃꯥꯂꯦꯝ ꯂꯩꯀꯣꯏ ꯄꯨꯡ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠ ꯄꯨꯝꯅꯃꯛꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯜ ꯌꯥꯝꯕ ꯄꯣꯠꯇꯤ ꯅꯪꯒꯤ ꯅꯆꯥꯗꯨꯅꯤ ꯍꯥꯏꯁꯦ ꯑꯗꯨꯗꯩꯗ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯗ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯒ ꯇꯥꯛꯑꯒ ꯊꯝꯃꯝꯕꯅꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯏꯄꯥꯟ ꯊꯥꯕꯗ ꯌꯥꯎꯔꯤꯕ ꯑꯗꯨꯒꯤ ꯃꯤꯅꯤꯡ ꯑꯩꯈꯣꯏ ꯀꯔꯤꯅꯣ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨꯅ ꯇꯥꯛꯑꯝꯃꯤꯁꯤ ꯀꯔꯤꯅꯣꯁꯦ ꯑꯩꯈꯣꯏ ꯀꯥꯎꯔꯒ ꯏꯄꯥꯟ ꯊꯥꯕ ꯍꯥꯏꯁꯦ ꯏꯄꯥꯟ ꯊꯥꯔꯕꯅꯦꯅ ꯑꯗꯨꯝ ꯂꯩꯔꯤꯅꯦꯕ ꯃꯃꯥꯗꯨꯗ ꯀꯔꯤꯒꯤ ꯍꯪꯉꯤꯅꯣ ꯑꯉꯥꯡ ꯄꯥꯝꯕ꯭ꯔꯥ ꯅꯪ ꯀꯔꯤ ꯄꯥꯝꯒꯦꯁꯦ ꯀꯔꯤꯝ ꯂꯩꯇꯦ ꯍꯥꯏꯅ ꯃꯥ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯁꯤꯗꯒꯤ ꯍꯦꯟꯕ ꯂꯟ ꯂꯩꯇ꯭ꯔꯦ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯑꯀꯣꯏꯕ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯐꯤꯕꯝꯅ ꯃꯐꯝꯅ ꯃꯇꯝꯅ ꯑꯍꯣꯡꯕ ꯃꯌꯥꯝ ꯑꯃ ꯄꯣꯔꯛꯄ ꯌꯥꯏ ꯑꯗꯨꯒ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯅꯤ ꯑꯗꯨꯅ ꯑꯔꯥꯟꯕ ꯊꯕꯛ ꯍꯥꯏꯕꯁꯦ ꯀꯩꯗꯧꯉꯩꯗ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯗꯕ ꯑꯗꯨꯒ ꯐꯠꯇꯕ ꯊꯕꯛ ꯍꯥꯏꯕꯁꯦ ꯆꯥꯡꯌꯦꯡ ꯇꯧꯒꯦꯅ ꯈꯟꯗꯕ ꯃꯔꯝꯗꯤ ꯐꯠꯇꯕ ꯊꯕꯛ ꯍꯥꯏꯕꯁꯦ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯟꯗꯣꯛꯄ ꯌꯥꯝ ꯂꯨꯕ ꯄꯣꯠ ꯑꯃ ꯑꯣꯏ ꯑꯗꯨꯒ ꯑꯐꯕ ꯃꯔꯨꯞ ꯃꯄꯥꯡ ꯇꯤꯟꯅꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯁꯪꯒ ꯑꯗꯨꯒ ꯄꯤꯌꯔ ꯐꯦꯛꯇꯔꯁꯦ ꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯌꯦꯕ ꯏꯃꯥ ꯏꯄꯥꯗꯒꯤꯁꯨ ꯑꯗꯨꯒ ꯑꯇꯩ ꯑꯇꯩꯗꯒꯤꯁꯨ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯑꯗꯨꯒ ꯃꯣꯏꯕꯨ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯁꯨ ꯑꯣꯏꯌꯦꯕ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯁꯦ ꯑꯗꯨꯅ ꯑꯐꯕ ꯃꯤ ꯇꯤꯟꯅꯕ ꯑꯐꯕ ꯊꯕꯛ ꯇꯧꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯑꯃꯨꯛ ꯈꯛꯇꯅꯤ ꯌꯥꯝ ꯇꯥꯡꯅ ꯄꯣꯛꯄꯅꯤ ꯑꯗꯨꯅ ꯌꯥꯝ ꯇꯥꯡꯅ ꯄꯣꯛꯄ ꯄꯨꯟꯁꯤꯁꯤꯗꯩꯗ ꯄꯣꯛꯄꯒꯤ ꯃꯃꯜ ꯄꯣꯛꯄꯒꯤ ꯃꯍꯩ ꯍꯥꯏꯕ ꯑꯃ ꯁꯣꯏꯗꯅ ꯃꯤ ꯑꯃꯃꯝꯅ ꯁꯣꯏꯗꯅ ꯊꯤꯒꯗꯕ ꯑꯃ ꯂꯩꯌꯦꯕ ꯑꯩꯈꯣꯏꯅ ꯈꯨꯇꯨꯝ ꯁꯤꯡꯉꯒ ꯂꯥꯛꯑ ꯈꯨꯕꯥꯝ ꯇꯤꯡꯅ ꯍꯜꯂꯦꯁꯦ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯒꯤ ꯃꯃꯜꯁꯦ ꯃꯥ ꯃꯁꯥ ꯃꯁꯥꯅ ꯂꯦꯞꯆꯒꯅꯤ ꯑꯗꯨꯅ ꯃꯥ ꯃꯁꯥꯅ ꯃꯥꯒꯤ ꯆꯥꯅꯖꯕ ꯁꯤꯟꯐꯝ ꯑꯃ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯩꯒꯤ ꯁꯤꯒꯤ ꯆꯥꯅꯖꯕ ꯁꯤꯟꯐꯝꯁꯦ ꯁꯤ ꯄꯥꯏꯖꯔꯒ ꯄꯣꯛꯂꯛꯄꯒꯤ ꯑꯩ ꯄꯣꯛꯂꯛꯏꯕꯁꯤ ꯁꯤꯒꯤꯅꯤ ꯍꯥꯏꯕꯒꯤ ꯃꯔꯝ ꯃꯃꯜꯗꯣ ꯑꯗꯨ ꯂꯦꯞꯄꯒ ꯄꯨꯟꯁꯤꯁꯦ ꯃꯄꯨꯡ ꯐꯥꯕ ꯑꯩꯈꯣꯏꯒꯤ ꯃꯁꯛ ꯅꯥꯏꯕ ꯃꯤ ꯑꯃ ꯑꯣꯏꯔꯒ ꯑꯗꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯤ ꯐꯤꯕꯝꯁꯤ ꯌꯥꯝꯅ ꯂꯅꯥꯏ ꯈꯛꯀꯤ ꯋꯥ ꯅꯠꯇꯅ ꯃꯅꯤꯄꯨꯔꯁꯤ ꯌꯥꯝꯅ ꯋꯥꯕ ꯃꯇꯝ ꯑꯃ ꯑꯣꯏ ꯑꯗꯨꯅ ꯇꯥꯡꯀꯛꯁꯤ ꯁꯤꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛꯁꯦ ꯀꯣꯛꯍꯟꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯍꯧꯔꯛꯏꯕ ꯅꯍꯥꯁꯤꯡꯅ ꯑꯆꯨꯝꯕ ꯑꯐꯕ ꯂꯝꯕꯤ ꯑꯃ ꯊꯤꯔꯒ ꯇꯨꯡ ꯀꯣꯏꯅ ꯅꯨꯡꯉꯥꯏꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠꯄ ꯃꯅꯤꯄꯨꯔ ꯑꯃꯒꯤ ꯃꯪꯕ ꯑꯗꯨ ꯐꯪꯅꯕ ꯍꯣꯠꯅꯔꯛꯄ ꯍꯥꯏꯕꯁꯤ ꯅꯍꯥꯁꯤꯡꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡꯅꯤ ꯑꯗꯨꯅ ꯁꯕꯁꯇꯦꯟꯁ ꯑꯦꯕ꯭ꯌꯨꯁ ꯐꯠꯇꯕ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯆꯥꯕ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯕ ꯐꯠꯇꯕ ꯁꯪꯒ ꯇꯧꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯁꯨꯗꯅ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯇ꯭ꯔꯤꯕ ꯊꯕꯛ ꯑꯃ ꯑꯩꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒꯨꯝꯕ ꯌꯥꯗꯦ ꯌꯨꯝ ꯀꯩ ꯄꯥꯟꯕ ꯆꯍꯤ ꯁꯨꯔꯀꯥꯟꯗ ꯃꯥꯒꯤ ꯃꯐꯝ ꯃꯇꯝꯅ ꯂꯣꯏ ꯄꯨꯖꯔꯛꯀꯗꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯒꯤ ꯋꯥꯐꯝ ꯈꯔꯁꯦ ꯊꯝꯖꯔꯒ ꯑꯩ ꯈꯨꯔꯨꯝꯖꯔꯤ ꯌꯥꯝꯅꯃꯛ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯉꯁꯥꯏꯗꯒꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯜꯒꯤ ꯈꯣꯟꯖꯦꯜꯗꯣ ꯑꯣꯖꯥ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯔꯝ ꯀꯌꯥ ꯁꯟꯇꯣꯛꯄꯁꯤꯒꯤ ꯃꯅꯨꯡꯗ ꯉꯁꯤꯒꯤꯁꯤꯁꯨ ꯇꯣꯞ ꯇꯣꯞꯄ ꯃꯊꯦꯜ ꯑꯃꯒꯨꯝꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯥꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯑꯩ ꯈꯟꯖꯩ ꯑꯣꯖꯥ ꯂꯣ ꯍꯥꯏꯕꯁꯤꯗꯤ ꯑꯣꯖꯥ ꯍꯥꯏꯅꯕꯁꯨ ꯂꯩ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯑꯗꯤ ꯆꯦꯛꯇ ꯆꯦꯛꯁꯤꯜꯂꯒ ꯇꯥꯔꯛꯐꯝꯁꯦ ꯂꯣꯒꯤ ꯊꯣꯡꯖꯤꯟꯗ ꯍꯦꯛꯇ ꯇꯥꯕꯅꯤꯅ ꯑꯩꯈꯣꯏ ꯅꯍꯥꯁꯤꯡꯒꯗꯤ ꯑꯗꯨꯃꯛ ꯁꯥꯒꯣꯟꯅꯗꯨꯅ ꯈꯪꯗꯕ ꯌꯥꯗ꯭ꯔꯕ ꯂꯝ ꯑꯃꯗ ꯑꯣꯖꯥꯅꯁꯨ ꯍꯤꯡꯕꯒꯤ ꯃꯃꯜ ꯈꯪꯅ ꯍꯤꯡꯍꯟꯅꯤꯡꯕꯒꯤ ꯄꯥꯎꯖꯦꯜꯒ ꯊꯝꯕꯤꯔꯝꯕ ꯑꯣꯖꯥ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯃꯇꯝ ꯑꯃ ꯄꯤꯕꯤꯗꯅ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯜꯒꯤ ꯈꯣꯟꯖꯦꯜꯒꯤ ꯊꯧꯔꯝꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕ ꯑꯣꯖꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯔꯤ